ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯃꯪꯒꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯤꯡꯁꯦꯜꯗꯨꯒꯤ ꯃꯔꯨꯝꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯧꯕ ꯂꯩꯔꯝꯕꯅ ꯑꯔꯣꯏꯕ ꯇꯥꯡꯀꯛꯁꯨ ꯑꯃꯨꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯕꯥꯔꯗꯜ ꯇꯨꯡ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯂꯦꯡꯖꯨꯝꯗ ꯊꯝꯃꯛꯏꯕ ꯃꯈꯨꯠ ꯑꯃꯗꯤ ꯍꯥꯏꯐꯦꯠ ꯑꯣꯏꯅ ꯎꯔꯤ꯫ ꯃꯗꯨ ꯑꯄꯨꯝꯕꯗꯧꯅ ꯕꯔ ꯕꯔ ꯄꯠꯂꯦ ꯑꯗꯨꯒ ꯃꯨꯁꯨꯛꯁꯨ ꯃꯨꯏ꯫ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯇꯞꯅ ꯀꯨꯟꯊꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯀꯣꯡꯗ ꯑꯁꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯌꯥꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯇꯧꯔꯛꯂꯕꯅꯤꯅ ꯉꯁꯤꯗꯤ ꯅꯪꯕꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯅ ꯊꯝꯂꯔꯣꯏ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯣꯏꯅ ꯊꯝꯂꯅꯤ ꯅꯪꯕꯨ ꯑꯩꯅ꯫ ꯃꯗꯨꯗ ꯄꯤꯕꯥꯔꯦꯜ ꯍꯦꯟꯅ ꯗꯨꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯑꯁꯣꯝꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯂꯝꯅ ꯆꯩꯔꯛꯏ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯒꯗꯧꯔꯤꯕ? ꯅꯔ ꯂꯩꯔꯗꯤ ꯑꯩꯕꯨ ꯃꯤꯀꯞ ꯊꯣꯛꯍꯜꯂꯣ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯜꯗ ꯅꯇꯤꯛ ꯏꯇꯤꯛ ꯌꯦꯡꯂꯁꯤ꯫ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯪꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯅꯪꯒꯤ ꯅꯅꯤꯡ ꯇꯧꯒꯦ ꯈꯜꯂꯤꯕꯅꯣ? ꯅꯪꯕꯣ ꯑꯩꯒꯤ ꯏꯆꯜꯒꯨꯝꯅ ꯊꯔꯤꯛ ꯊꯥ ꯑꯣꯏꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒ ꯃꯔꯤ ꯊꯣꯛꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯁꯥꯅ ꯈꯪꯅ ꯑꯩꯉꯣꯟꯗꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡꯗꯒꯤ ꯂꯥꯞꯅ ꯆꯠꯀꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯅꯪꯕꯨꯗꯤ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯀꯔꯤ? ꯍꯧꯖꯤꯛꯁꯨ ꯅꯪ ꯑꯩꯒꯤꯗꯃꯛ ꯋꯥꯈꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯟꯕꯤꯗꯦ ꯅꯠꯇ꯭ꯔꯥ? ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯨꯠ ꯑꯗꯨ ꯀꯞꯂꯛꯏ꯫ ꯀꯜꯂꯛꯄ ꯃꯇꯝꯗꯗꯤ ꯊꯔꯤꯛ ꯊꯥꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯈꯪꯂꯕꯁꯨ ꯄꯤꯕꯥꯔꯦꯜꯗꯤ ꯍꯧꯖꯤꯛꯁꯨ ꯁꯥꯎꯅꯤꯡꯂꯤ, ꯄꯦꯟꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯀꯞꯂꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯈꯥꯔꯣꯝꯗ ꯐꯥꯎꯗꯈ꯭ꯔꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯊꯔꯤꯛꯊꯥ ꯖꯔ ꯖꯔ ꯐꯥꯎꯒꯠꯂꯛꯏ꯫ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯄꯤꯕꯥꯔꯦꯜꯗ ꯌꯦꯡꯂꯛꯇꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯗꯨꯅ ꯄꯥꯏꯅꯅꯕ ꯂꯥꯝꯃꯛꯏ꯫ ꯃꯗꯨꯗ ꯄꯤꯕꯥꯔꯦꯜꯁꯨ ꯃꯃꯥꯏ ꯑꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯈꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗꯗꯤ ꯅꯝꯊꯤꯔꯕ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯃꯥꯏ ꯑꯗꯨ ꯇꯥꯞ ꯄꯥꯏꯈ꯭ꯔꯤ꯫ ꯑꯗꯨꯒ ꯁꯥꯡꯂꯕ ꯈꯨꯖꯤꯜ ꯑꯗꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯃꯥꯏꯗ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯗꯨ ꯕꯨꯔꯨ ꯕꯨꯔꯨ ꯊꯣꯛꯇꯨꯅ ꯌꯥꯝꯅ ꯑꯅꯥꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯥꯃꯜꯂꯗꯨꯅ ꯑꯅꯥꯕ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯤꯕꯥꯔꯦꯜꯗꯨ ꯍꯧꯅ ꯂꯥꯎꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗꯗꯤ ꯊꯔꯤꯛ ꯊꯥꯗꯨ ꯍꯧꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯈꯨꯕꯤ ꯑꯅꯤ ꯑꯗꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯊꯤꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯇꯧꯔꯛꯄꯗꯨꯗ ꯄꯤꯕꯥꯔꯦꯜ ꯑꯀꯤꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯈꯪꯀꯥꯎ ꯀꯥꯎꯔꯛꯏ ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯊꯔꯤꯛ ꯊꯥꯒꯤ ꯈꯨꯗꯥꯡ ꯑꯅꯤꯃꯛꯇꯨ ꯇꯥꯞ ꯄꯥꯏ꯫ ꯃꯗꯨꯗ ꯊꯔꯤꯛ ꯊꯥꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛꯇꯨ ꯁꯧꯗꯣꯔꯛꯄꯒꯨꯝꯅ ꯃꯅꯤꯟ ꯑꯗꯨ ꯕꯪ ꯀꯥꯔꯗꯨꯅ ꯆꯥꯛꯊꯦꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯄꯤꯕꯥꯔꯦꯜꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯤꯕ ꯑꯗꯨ ꯂꯧꯊꯣꯛꯂꯛꯏ꯫ ꯊꯔꯤꯛ ꯊꯥꯗꯤ ꯀꯞꯅ ꯂꯥꯎꯅ ꯐꯤꯗ꯭ꯔꯤꯡ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯄꯨꯜꯂꯤꯕ ꯀꯌꯥ ꯑꯗꯨ ꯍꯦꯛ ꯂꯧꯊꯣꯔꯛꯄ ꯂꯣꯏꯕꯒ ꯄꯤꯕꯥꯔꯦꯜꯗꯨ ꯁꯣꯔ ꯁꯥꯡꯅ ꯊꯤꯡꯉꯨꯕꯒꯤ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨꯁꯨ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯐꯝꯃꯝꯕꯗꯒꯤ ꯂꯣꯡꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯃꯥ ꯑꯗꯨꯅ ꯊꯣꯔꯛꯄꯗ ꯑꯁꯝꯅ ꯇꯥꯔꯝꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯅꯣꯝꯗ ꯂꯣꯝꯂꯒ ꯍꯧꯗꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯕ ꯑꯗꯨꯗꯗꯤ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯄꯥꯏꯔꯤꯕ ꯆꯦꯖꯦꯠ ꯄꯥꯏꯔꯤꯕ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯁꯝꯆꯦꯠ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯅꯤ ꯀꯟꯅ꯫ ꯍꯦꯛ ꯂꯧꯊꯣꯔꯛꯄꯒ ꯄꯤꯕꯥꯔꯦꯜꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯄꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯁꯤꯗꯗꯤ ꯃꯃꯥꯅ ꯇꯧꯗꯨꯅ ꯏꯁꯤꯡ ꯈꯔ ꯈꯖꯤꯛ ꯄꯤꯊꯛꯂꯛꯂꯒ ꯑꯗꯨꯒ ꯄꯤꯕꯥꯔꯦꯜꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯄꯨꯝꯅꯃꯛꯁꯦ ꯊꯔꯤꯛ ꯊꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯜꯂꯛꯄ ꯐꯥꯎꯕꯗꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯄꯣꯠꯂꯝ ꯑꯣꯏꯔꯤꯕ ꯁꯝꯆꯦꯠ ꯃꯤꯡꯁꯦꯜ ꯑꯁꯦ ꯍꯨꯟꯗꯣꯛꯈ꯭ꯔꯁꯤ, ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯟꯅꯔꯕ ꯇꯨꯡꯗ ꯃꯅꯤꯡꯂꯣꯝꯗ ꯄꯣꯠꯁꯛ ꯑꯅꯤ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯅꯅꯕ ꯄꯨꯊꯣꯔꯛꯏ꯫ ꯃꯈꯣꯏꯅ ꯊꯣꯔꯛꯄꯗ ꯅꯣꯡ ꯇꯥꯔꯝꯕꯗꯨꯁꯨ ꯍꯥꯡꯕꯗꯤ ꯍꯥꯡꯂꯝꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯕ ꯂꯩꯆꯜꯗꯤ ꯃꯆꯤ ꯄꯩꯔꯝꯃꯤ꯫ ꯍꯦꯟꯅ ꯑꯉꯛꯄ ꯐꯥꯎꯔꯤꯕꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯊꯥꯕꯜ ꯑꯗꯨ ꯉꯥꯂꯤ ꯇꯧꯏ꯫
ꯂꯩꯆꯤꯜꯗꯨꯁꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯂꯤ ꯉꯥꯂꯤ ꯇꯧꯏ ꯑꯗꯨꯕꯨ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯔꯇꯦꯜ ꯑꯗꯨ ꯇꯧꯗꯨꯅ ꯃꯅꯤꯡ ꯑꯗꯨꯗ ꯂꯩꯔꯤ ꯃꯐꯝ ꯑꯗꯨꯗ ꯆꯔꯨ ꯈꯔ ꯇꯧꯗꯨꯅ ꯃꯩ ꯍꯧꯒꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯩꯗꯨ ꯆꯥꯛꯄ ꯍꯧꯔꯛꯄꯗꯗꯤ ꯂꯩꯆꯤꯜ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯉꯥꯡꯇꯛ ꯇꯧꯕ ꯊꯥꯖ ꯃꯥꯕꯨ ꯈꯨꯝꯖꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯑꯔꯥꯞꯄꯗ ꯍꯨꯏ ꯍꯧꯗꯣꯡꯒ ꯀꯞꯅ ꯂꯥꯎꯅꯕ ꯃꯈꯣꯜ ꯇꯥꯔꯛꯏ ꯆꯔꯨ ꯑꯗꯨꯁꯨ ꯃꯩ ꯈꯔ ꯆꯥꯛꯄ ꯍꯧꯔꯛꯄꯗ ꯁꯝꯆꯦꯠ ꯑꯗꯨ ꯐꯠ ꯂꯪꯁꯤꯜꯂꯤ ꯁꯝꯆꯦꯠ ꯑꯗꯨ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯄꯗꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏꯔꯕꯁꯨ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ ꯁꯧꯗꯣꯔꯛꯄ ꯑꯗꯨꯗꯁꯨ ꯏ ꯃꯆꯨ ꯑꯣꯟꯊꯣꯔꯛꯂꯒ ꯏ ꯕꯦꯔꯤ ꯕꯦꯔꯤ ꯀꯥꯞꯊꯣꯔꯛꯄꯗꯧꯅ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯏ ꯑꯉꯥꯡꯕ ꯃꯥꯟꯕ ꯑꯗꯨ ꯃꯩꯔꯤ ꯍꯦꯛ ꯋꯥꯏꯕ ꯃꯇꯝꯗꯗꯤ ꯍꯦꯟꯅ ꯒꯤ ꯍꯩꯖꯤꯟꯕꯒꯨꯝꯅ ꯕꯪ ꯕꯪ ꯂꯥꯎꯕ ꯃꯈꯩ ꯆꯥꯈꯠꯂꯛꯏ ꯑꯁꯨꯝꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯡꯁꯦꯜ ꯑꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯁꯦ ꯍꯥꯏꯔꯕꯁꯨ ꯃꯗꯨꯗꯗꯤ ꯃꯩ ꯆꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯊꯝꯗꯨꯅ ꯅꯨꯡ ꯑꯃ ꯁꯨꯒꯥꯏꯅꯕ ꯇꯧꯔꯛꯏ ꯍꯦꯛ ꯁꯨꯒꯥꯏꯕ ꯍꯧꯔꯛꯄꯒꯗꯤ ꯑꯀꯥꯏꯕ ꯑꯗꯨ ꯃꯤꯡꯁꯦꯜ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥ ꯀꯞꯄꯒꯤ ꯃꯈꯣꯜ ꯃꯥꯟꯕ ꯑꯃ ꯊꯣꯛꯂꯛꯏ ꯃꯗꯨ ꯊꯥꯔꯤꯛ ꯊꯥꯒꯤ ꯈꯣꯟꯖꯦꯜ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯔꯤ ꯁꯦꯡꯀꯞ ꯁꯥꯅ ꯊꯨꯒꯥꯏꯔꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯕꯗꯗꯤ ꯀꯕꯨꯛ ꯆꯥꯛꯄꯒꯨꯝꯅ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯧꯔꯒ ꯆꯥꯛꯊꯣꯔꯛꯂꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯡꯁꯤꯠꯁꯨ ꯑꯃꯨꯛ ꯑꯀꯣꯏꯕ ꯑꯁꯤꯗ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯄꯗ ꯃꯩ ꯑꯗꯨ ꯃꯨꯠꯀꯗꯧꯔꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯩ ꯑꯗꯨ ꯐꯥꯎꯕꯗꯤ ꯃꯨꯠꯍꯟꯗ꯭ꯔꯤ ꯑꯗꯨꯒ ꯎꯠ ꯑꯣꯟꯕ ꯃꯈꯩ ꯆꯥꯛꯍꯟꯈ꯭ꯔꯤ ꯇꯥꯡꯒꯣꯏ ꯑꯣꯏꯅ ꯆꯥꯛꯂꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯈꯨꯝꯖꯤꯜꯂꯝꯕ ꯊꯥꯖ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯂꯩꯆꯤꯜꯂꯛꯇꯒꯤ ꯂꯤꯊꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯈꯔ ꯃꯈꯩ ꯑꯀꯤ ꯑꯈꯪ ꯐꯔꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯊꯥꯔꯤꯛ ꯊꯥ ꯑꯗꯨꯗꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯩꯇꯥꯟ ꯈꯒ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯐꯥꯎꯕ ꯈꯨꯗꯛ ꯑꯁꯤꯗ ꯊꯥꯔꯤꯛ ꯊꯥꯒꯤ ꯁꯥꯍꯨꯝꯅ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯤ ꯃꯩꯔꯤ ꯈꯒ ꯊꯣꯛꯑꯝꯕ ꯑꯗꯨ ꯐꯥꯎꯕ ꯄꯨꯡꯃꯨꯠ ꯃꯨꯠꯈꯤꯕ ꯑꯁꯤꯗꯗꯤ ꯌꯦꯅꯈꯥ ꯑꯁꯤꯗ ꯊꯥꯟꯗꯨꯅ ꯂꯩꯔꯤꯕ ꯕ꯭ꯂꯕ ꯑꯗꯨ ꯐꯥꯎꯕ ꯐꯠ ꯈꯠꯂꯝꯂꯒ ꯆꯥꯛꯈ꯭ꯔꯦ ꯃꯨꯠꯈ꯭ꯔꯤ ꯃꯃꯤꯠ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯥꯅ ꯏꯃꯨꯡꯗ ꯌꯦꯡꯂꯝꯂꯒ ꯐꯝꯐꯝ ꯑꯗꯨꯗꯒꯤ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯤ ꯏꯃꯨꯡꯗꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯅꯦ ꯇꯥꯕꯒꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯃꯥ ꯑꯗꯨꯗꯤ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯈꯔ ꯍꯦꯟꯅ ꯈꯟꯖꯤꯟꯒꯜꯂꯤ ꯈꯔ ꯍꯦꯟꯅ ꯀꯤꯒꯜꯂꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯅꯪ ꯕꯥꯖꯤ ꯍꯣꯏ ꯅꯃꯥꯆꯧꯕꯤ ꯍꯣꯏ ꯀꯧꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯏꯃꯥ ꯑꯩꯅ ꯈꯟꯕꯗꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯜꯂꯤ ꯁꯤꯈ꯭ꯔꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯣꯠꯂꯝ ꯂꯩꯍꯧꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄꯟ ꯄꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯈꯜꯂꯤ ꯅꯨꯃꯤꯗꯥꯡꯁꯨ ꯊꯦꯡꯂꯕꯅꯤꯅ ꯀꯅꯥꯅꯁꯨ ꯂꯥꯛꯄꯤꯌꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯇꯨꯝꯃꯁꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒ ꯑꯈꯪ ꯑꯍꯩ ꯀꯧꯔꯒ ꯏꯃꯨꯡꯁꯦ ꯁꯦꯡꯗꯣꯛꯍꯟꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯏꯃꯥ ꯑꯩꯅꯅꯦ ꯍꯦꯛ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯅ ꯈꯜꯂꯨꯔꯦ ꯑꯗꯨꯅꯁꯨ ꯑꯣꯏꯔꯤꯕꯅꯤ ꯏꯆꯥꯅꯨꯄꯤ ꯊꯥꯔꯤꯛ ꯊꯥꯗꯣ ꯑꯩꯅꯗꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯈꯟꯖꯈꯤꯕꯅꯤ ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯈꯟꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯕ ꯀꯧꯕꯅꯤꯅ ꯃꯤꯒ ꯂꯥꯏꯒ ꯇꯣꯠꯅ ꯇꯤꯟꯅꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯑꯩꯈꯣꯏꯗꯗꯤ ꯐꯠꯇꯕ ꯑꯀꯤ ꯑꯈꯪ ꯑꯣꯏꯅ ꯊꯣꯛꯍꯟꯕ ꯑꯃ ꯑꯣꯏꯔꯦꯗꯅ ꯑꯩ ꯍꯌꯦꯡꯗꯤ ꯃꯍꯥꯛꯀꯤ ꯁꯔꯨ ꯄꯣꯂꯥꯡ ꯀꯌꯥꯗꯨꯁꯨ ꯂꯩꯀꯥꯏ ꯃꯤꯗ ꯇꯥꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯗꯨ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯍꯥꯟꯅꯗꯒꯤ ꯍꯧꯅꯅꯦ ꯅꯪꯉꯣꯟꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯌꯦꯡꯊꯤꯔꯒ ꯂꯥꯛꯄꯅꯤ ꯊꯥꯔꯤꯛ ꯊꯥꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯐꯪꯈꯤꯗꯕꯗꯣ ꯅꯪꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯅ ꯑꯗꯨꯅꯅꯦ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯨꯞ ꯁꯥꯈꯤ ꯁꯥꯕꯣꯟ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯍꯦꯟꯅ ꯋꯥꯔꯅꯤ ꯈꯨꯗꯣꯡꯊꯤꯔꯅꯤ ꯑꯗꯨꯅꯅꯦ ꯑꯇꯣꯞꯄ ꯃꯤꯅ ꯃꯥꯏꯅ ꯈꯪꯖꯔꯛꯁꯅꯤ ꯑꯩꯈꯣꯏ ꯌꯥꯎꯔꯒꯨꯝꯁꯤ ꯏꯃꯥꯅꯦ ꯁꯤꯔꯕꯁꯨ ꯆꯪꯅꯅꯦ ꯁꯤꯕꯗꯨ ꯄꯥꯝꯃꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯑꯩꯅ ꯊꯣꯛꯄ ꯃꯔꯤꯛ ꯆꯨꯝꯕ ꯂꯤꯒꯅꯤ ꯇꯝꯒꯅꯤ ꯃꯗꯨꯗ ꯃꯌꯥꯝꯁꯤꯅ ꯊꯥꯖꯗ꯭ꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯃꯥ ꯏꯕꯥꯅꯤ ꯇꯂꯥꯞꯅ ꯆꯠꯈꯤꯁꯤ ꯃꯐꯝꯁꯦ ꯏꯃꯥ ꯏꯕꯥꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ ꯃꯥꯜꯂꯤ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯈꯟꯅꯔꯁꯤ ꯍꯧꯖꯤꯛꯇꯤ ꯊꯦꯡꯂꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ
Ima changbiro phamungda. Ahi imungse amukta phatta haudi leibrasu sengtoklamge. Nungaina pothaba yanaba. Ihe, kari amuk tawkhidori bano. Nangsu punane tumlasine. Nathanda lehoranu. Yaradine imagi kada punna oida tumurasine. Imana ne makhada phak tharagara kaitu tumusu tumagi. Yani se ima adam phajana pothabiruro. Ai kari no imungse amukta losinkhigi. Asamda pibarel na namduna mama asebu tumba changankri. Pibare wakaldadi jingnari maduri usak khazikak asina mai tharaga pungkoko kani haibase thajadi. Aduna maram oiraga ngasigi numidang asimadi hanadagi hena sathirakani haibase mahakna chap chana khalibani. Asina maram oiraga hausi thengzendringai tumdringai da tawba yaba tawrumlagi khalladuna mahak ahanbada thongnawdu matik sana lonsili. Khujai amada haptuna ising adu sanamhida katli. Mahakna asumna sanamhida thamoy chetna khurumjaraba tungda ising adu yunggi kachin amadi phaklanga tainaba da saithokle. Modugi maong aduda somdasu tharik thakangli adubu mahaki areba pangal phudoktuna pumnamaksing asi mayokna bangamgani khallibani. Asumna asengba tanja yengba oina tamna jinga mathak aduda yanglil aduda satuna leiri. Madu pibarel so hojikti khajik jingnarakli maramdi zingada mathak aduda nahan khaiga maong manadaba makhol ama thokpagi. Adubu mahaki tawdaba yadaba thabak amani khanduna thoram adu kana tawri. Adudagi pibarel mapana sizinaramba calling karaba lauri thangzau adu pusalai mahaki ka aduda aduga lukhomda ngaduna thami. Phamung changlamdai ningthizana isorbu ningjaraba matungda Kangkal fazana thaduna phamungda changi aduga longna hiptuna wakal kaya ama khanduna leiri. Wakal sing adugi manungda tharik thana hinglingai manungda tawramba thabak kayagi wakal. Mahaki mapana hinglingai da tawramba thabak sing. Mama asina mahakpu yukpirakba aduda akonbada karisu mari leina rudraba mangalemaki wakal. Wakal mayam sing asina thoinabu kirudri. Akiba pumbado kawbugumna tawri. Adubu matamdi asum thingjinkiduna ahing nongyai hedokri. Asum achikpa helakpada haujikti karigumba amatagi khonjal takhidri. Tariba haibabu kaujeng harau khara khongliba adu khakni. Aduga masana hunjariba ningsar sor adu khakkangairi mahakna tariba asi. Asumna sum leirambadagi khangauduna sumangdagi mangolda mi ama kakhalakpagi khongthang makhol manba ama taba horai. Pibare wakal khalai handakti soidre haiduna asumna tapli thangba manba khongthang aduna asum changsilaklaga mamang thong aduda lonbra haibagi ma ingda git namlakpa aduda pibarel tari. Karino yengkhike haiduna adum leiri handamukso kana lomlambadagi kokko amuk thilai. Madudadi pibarel thangai sengna thauna khara phadok pagna kaurai. Hai kanano haibane. Handakti karisu kumlakti karimata suk tawkhidri. Adubu pibarel di hena chinglerakpaduna maram oiraga phamungdagi tapna kumtharai aduga lukumda thamliba lauri thangjo adu jeje pairaga tholai. Mahaki ka adudagi tapna tholakpaga mai ithing nungaina thandrabaso mapanda phariba thabalgi mangal aduna phujilakpadagi thongjan makha aduda khajik kaba aduna mi ama lepagi mamita badudi uri. Mi oiro hatlani lai oiro hatlani haibagim ongda amuka hena jejet paisindra thangadu wangna thangali aduga makhona mala thongi puna adu tapna hangdoi. Matam aduda masama thonda mapandagi sisilakpa ayingba nuksit aduna liri humjilakpada thong adu masama thanda tapna haidorai. Aduga hojiti thong adu loinama hangdorakpa loirakpadadi mapan aduda kanasu leiramdri. Matau aduda pibarel khanjiluba tawdana masa adu khara laithokduna makudat haigatuna pairamba thangsang adu kitang free oithoi. Adubu mahaki hek matungda tharik tha aduki matik sauza phi kamna leptuna leiribadu mahak urudri. Karisu tawdraboi ningladuna thang adu haitharaklaga matam maduda thang aduna tharik thagi masada hek thengubada pibarel du swai laurai. Madudagi mahak tugi hek matungda leiri haibase khang adamna tawba maksi asida pibarel du tungfat on thokduna thang adubu
mafam senduna yantarakadabagi maongda adubu yamna thuna tharik thagi khujil yamna sanglaba makhoi aduda handakso bibarel king samda paikri bibarel thang adu makhada khangta takri makhut animak tharik thagi makhut adubu ngaksamdagi lawthokna daba kana hotnari yamna wana makhung adusu upai leitraduna phidring kauri adu ubada masamana ipa pharaba langtrik langba ngorok goba mamit aduga loinana tharik thada asomna hare e aigi apambagi mayuptada nangda adum aigi thamai wasakpu hojiksu khangbidana lairi dauri bani ngasidi nang aina losin batari wayase haidam laga makot adu hena chejet paiselakpada ngaksam sing unsa adu khujin adana fauzilakli aduga isu tamna thokpa haurakli bibarel madugi chaina adu natana sor honba ngamlaktabadagi mamit adu mosing marang phajana uraktri manakung dudaso phajana taraktri yamna waraba aroiba makeup ke matam adu oigadawrabra khalai adubu upa leitraba makut ani duna haitharaklai tanja asida wakalda fatning singlai madudi mahakna tharik thagi saru machit ama yeptuna purakhibani mahaki mokhwangdi yepsinduna anamba matamda loinabani haibasi ningsinglakpadagi makhut namana koima maduna yengbada saru machit machin tumba adu yaurumli madu lawthoknaba hotnabada makhut adu sto khara yakiduna sokli adubu madadi thoina khanjeludi saru machin tumba aduna jejet paisenduna tharik thagi mabukta khangtin thinjinkhri matam aduda tharik tha akiba khonjal amada khena lawraktuna bibarel gi ngaksamdo pairambado khangtha thadawrakli maduda bibarel makhada tarakli aduga tharik thadi kana lawduna khongdura saina adu khangli mabukta thinjin khiba mapa aduda maikhu oi manin oi angangba mayam ama mafam marang khangdana paithore maduda lonsinduna leiriba thongnau pumbado gam launa nomli aduga mingsel upu aduso lemhauriba mingsel adu yamna thuna ninglaktuna kaigadawri matam aduda tawriba angakpa phanglaba kaya sing ase sana sumikap tholaktuna thengnirakpadagi mahakso phamungdagi chenthore mahakna chenthorakpada machanupa adudi khauri adu paiduna thadu maru onduna sor hondoknaba wana khangduna leirami madu ubamakta sensilaktuna machanupa adubu lekatnari aduga amaromdana tharik thado mabukto paiduna khangli manin maikhu kaya adu makhutuna min sinaba hotnarabasu yadri hena dom machin maya manaton mamit amadi makhongdei hariba kaya sing ase leptana paithore aroibada upai leireroi khangladon tharik tha yamna ningamdana sana amadi bibarel de yinglai matambado mahake aroiba mikup oirani khangli aduna sanasu tharik tha da yingduna mapi ira chenba makai thawai nuai ta wajari bibarel su sor thabe honduna gyandi phajana lakli mama machado tharik tha ge mata wadu yingli adubu laigamiga samnaba yadi haibagi matagum yingbudamak yingduna tharik thabu makai gi mafamdagi lamna chatkinaba mafam asida lengdana leiri asana tharik tha yamna ningamdana yinglamlaga mamit adu tapna ushilli aduga leimaida tapna hipthakri matam adura masadu leimaida hiptuna leingoi oi mapoloi leimai aduda taduna mangkhiwagum khudak asida mangkhri matam aduda mafam marang khangdana sitlamba nungsi supakri thongnaugi makhol su takidri adubu mingsel upu adugi mingsel adudi mai loina chaptuna loba amata yakhidri kaiba makti kaiba natrabaso akaiba mingsel ga chapmanari handakti pibarel amadu sana makoi ani na thajari madudi tharik tha makoi ani da amuk hana yela aru haina asamna wakal adu yang na nungai thokli mata madu nungsungan ga dawri adabu pibarel di hanagomna mangale mu bo thinbiruni haibado amuk khalle tumthabadi farak tarani yararoi khalladuna mama machadu nongan bangai minari nongan baga pibarel du chanana samsar adubu sanana khami ibunga nangbo imana hairibase amukta dilawni ngasi phawa imana haibada nangna lawdabaini ekhoina waribase nasado loina sokotari gyantana mukta ripotharo mige pakhondanabu pakhonne adum chatlaga laini haibaso leiti adunane hena nangi mangjabaso oirakani ima
ꯑꯩꯁꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯩ ꯑꯐꯕ ꯊꯕꯛ ꯇꯧꯅꯤꯡꯉꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯅꯥꯅꯣꯝꯃ ꯃꯄꯥꯟꯗꯒꯤ ꯃꯈꯣꯏꯕꯨ ꯀꯧꯔꯗꯨꯅ ꯆꯪꯉꯛꯏ꯫ ꯃꯁꯛꯇꯤ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯊꯣꯏꯅꯨꯅꯤ꯫ ꯁꯅꯥ, ꯊꯣꯏꯅꯨ ꯅꯣꯏ ꯂꯥꯛꯏꯔꯥ? ꯏꯆꯦ, ꯏꯕꯣꯆꯧꯕ, ꯏꯕꯨꯡꯉꯣ ꯄꯤꯕꯥꯔꯦꯜ, ꯉꯁꯤꯗꯤ ꯏꯕꯨꯡꯉꯣꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯣ꯫ ꯅꯆꯥꯅꯨꯄꯤꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ, ꯅꯪꯁꯨ ꯉꯝꯃꯝꯃꯔꯣꯏ ꯍꯥꯏꯅ ꯂꯥꯛꯏꯕꯅꯤꯅꯦ꯫ ꯏꯕꯨꯡꯉꯣꯁꯤ ꯑꯩꯅꯁꯨ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯃꯤꯕꯅꯤ, ꯃꯁꯥꯁꯦ ꯏꯈꯟ ꯈꯟꯅ ꯎꯗꯦꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯄꯤꯕꯥꯔꯦꯜꯒꯤ ꯃꯍꯥꯛꯇꯤ ꯋꯥꯔꯤ ꯊꯣꯏꯅ ꯌꯥꯎꯗꯕ ꯑꯃꯗꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯊꯕꯒ ꯃꯍꯥꯛꯇꯤ ꯀꯥꯗꯨꯗ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯤ꯫ ꯑꯗꯨꯒ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯁꯅꯥꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯍꯧꯗꯣꯔꯛꯏ, ꯃꯗꯨꯗꯤ ꯄꯤꯕꯥꯔꯦꯜꯁꯤ ꯅꯤꯁꯥ ꯆꯥꯔꯕꯁꯨ ꯐꯅ ꯉꯥꯎꯁꯤꯟꯅꯔꯁꯨ ꯑꯃꯛꯄ ꯋꯥꯈꯜ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯃꯤ ꯇꯥꯗꯦ, ꯑꯗꯨꯅ ꯁꯦꯝꯕꯗ ꯃꯤ ꯊꯣꯛꯀꯗꯧꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯌꯥꯅꯨꯄꯥ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯤꯕꯥꯔꯦꯜ ꯑꯃꯁꯨ ꯁꯅꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯒ ꯃꯉꯥꯂꯩꯃꯕꯨꯁꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕ ꯑꯃꯗꯤ ꯂꯣꯏꯅꯕꯤꯕ ꯉꯝꯒꯗꯕ ꯑꯁꯤ ꯄꯤꯕꯥꯔꯦꯜ ꯑꯣꯏꯒꯅꯤ ꯈꯟꯕꯗꯒꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯅꯥꯅꯁꯨ ꯌꯥꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯉꯥꯂꯩꯃꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯁꯤꯗ ꯍꯤꯞꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯋꯥꯈꯜꯗ ꯂꯨꯞꯁꯤꯟꯈꯤꯕ ꯑꯁꯤ ꯃꯥꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯉꯛꯆꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯤꯕ ꯑꯁꯤ ꯄꯤꯕꯥꯔꯦꯜꯒꯤ ꯃꯇꯝ ꯀꯨꯏꯅ ꯀꯛꯂꯨꯗ꯭ꯔꯕ ꯀꯣꯏ ꯑꯃꯗꯤ ꯃꯁꯝ ꯑꯗꯨꯅ ꯅꯣꯡ ꯃꯔꯛꯇ ꯅꯣꯡ ꯆꯣꯠꯂꯨꯕꯒꯤ ꯑꯃꯨꯛꯇ ꯃꯈꯨꯠꯇꯨꯅ ꯁꯦꯝ ꯁꯥꯕꯗ ꯑꯣꯏꯔꯛꯄ ꯁꯛꯐꯝ ꯑꯗꯨꯅꯤ꯫ ꯃꯟꯖꯨꯅꯔꯕ ꯐꯤꯖꯣꯜ ꯁꯦꯠꯂꯕꯁꯨ ꯃꯑꯣꯡ ꯃꯔꯤꯜ ꯆꯨꯝꯕ ꯇꯤꯛ ꯇꯤꯛ ꯂꯥꯎꯕ ꯁꯕꯥꯜ ꯑꯗꯨꯅꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯉꯥꯂꯩꯃꯒꯤ ꯊꯃꯣꯏꯕꯨ ꯃꯉꯣꯟꯗ ꯂꯨꯞꯁꯤꯟꯈꯤꯕꯅꯤ, ꯆꯤꯡꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯍꯥꯟꯕ ꯌꯦꯅꯤꯡ ꯍꯣꯡꯖꯈꯤꯕ ꯃꯇꯝ ꯀꯨꯏꯅ ꯁꯥꯒꯠꯆꯔꯛꯄ ꯑꯁꯥ ꯐꯨꯔꯤꯠꯇ ꯃꯥꯡꯖꯨꯡ ꯆꯣꯡꯕꯒꯨꯝꯅ ꯀꯧꯈꯥꯏꯗꯨꯅ ꯀꯥꯏꯈ꯭ꯔꯕ ꯃꯨꯛꯇꯥꯒꯤ ꯑꯁꯥ ꯑꯁꯤꯃꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕꯤꯔꯔꯣꯏ꯫ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕꯗꯤ ꯄꯥꯞꯀꯤ ꯃꯁꯛꯅꯤ, ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯨꯕꯗꯤ ꯄꯥꯡꯗꯕꯒꯤ ꯃꯆꯠꯅꯤ, ꯑꯃꯗꯤ ꯌꯥꯍꯧ ꯊꯦꯡꯕꯗ ꯅꯨꯡꯁꯤꯕ ꯄꯣꯝꯕꯗꯨ ꯀꯅꯥꯅꯁꯨ ꯈꯪꯕꯤꯈꯤꯗꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇ ꯆꯞ ꯆꯥꯅ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯕꯨꯗꯤ ꯇꯧꯔꯨꯅꯤ, ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯃꯍꯥꯛꯀꯤꯗꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯅꯔꯦꯇꯔ ꯑꯩꯍꯥꯛꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯔꯝꯃꯨ꯫ ꯍꯌꯦꯡ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫